ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯤꯡꯅꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯤꯑꯦꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯇꯦꯛꯆꯝꯗ ꯂꯩꯕ ꯁ꯭ꯇꯦꯟꯗꯔꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯝ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SLYO ꯂꯤꯡꯈꯠꯈꯤꯕꯒꯤ 39 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ SLYO ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯧꯕꯝ ꯁꯨꯔꯦꯟ, organization asigi founder president L. Mainona chingba miyoi kayana presidium members sing oina saruk yaki. Athoiba mitung singna organization asigi firal singkhatlaga haudokiba thoram aduda irang asina maram oiraga leikidraba athauba singda ikai khumnaba sotki. Thoram aduda United Committee Manipur UCM gi president Y.K. Dhiren na haikibada club ama mapung fana leiba ngamlabadi leikai adu chaukhatpa leikai ama oiba ngamgani. ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯈꯪꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯁꯤꯡꯅꯕ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯤꯡꯅꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯁꯤꯡꯂꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯡ ꯅꯤꯡꯊꯤꯅ ꯂꯝꯖꯤꯡꯕꯤꯔꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯀ꯭ꯂꯕꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯆꯥꯎꯏ ꯍꯥꯏꯅ ꯙꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯅꯤꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯅꯍꯥꯁꯤꯡꯁꯤꯗ ꯄꯤꯔꯛꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯍꯧꯔꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯕꯒꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯆꯦꯂꯦꯟꯖ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯌꯦꯕ꯫ ꯑꯗꯨꯅ ꯆꯦꯂꯦꯟꯖꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯂꯕ ꯁꯤꯡꯂꯨꯞ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯍꯨꯝꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ꯫ ꯃꯁꯤ ꯐꯖꯅ ꯂꯩꯔꯀꯥꯟꯗ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯒꯥꯏꯗꯦꯟꯁ ꯑꯃ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯌꯦꯕ꯫ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯆꯦꯂꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯦꯡꯅꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯐꯖꯕ ꯀꯥꯎꯟꯁꯤꯂꯤꯡ ꯃꯈꯣꯏꯗ ꯒꯥꯏꯗꯦꯟꯁ ꯄꯤꯕꯁꯦ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯀꯤ ꯑꯆꯧꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯂꯩꯌꯦꯅ ꯂꯧꯖꯩꯕ ꯑꯩꯉꯣꯟꯗ꯫